ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯤꯖꯔꯦ COVID-19 ꯂꯥꯏꯆꯠ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯍꯨꯝꯗ ꯉꯁꯤ ꯑꯦꯁꯤ ꯑꯁꯤꯒꯤ MLA ꯒꯦꯁ ꯖꯣꯏꯀꯤꯁꯟꯅ ꯐꯦꯁ ꯃꯥस्क ꯑꯃꯗꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯁꯤꯡ ꯌꯦꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ अहमदाबाद प्लेन क्रॉस याउखिबा विजय मेडिकल कॉलेज की मेस वर्कर रवि ठाकुर की अपोक्ति अमदि मचा थीब खंगदना लेरे। अहमदाबाद प्लान क्रॉस नंबर होइनगा विजय मेडिकल कॉलेज कालेज सुटी कैंसल तौरगा असोपा सिंह लायेंबदा मतेंग पांगना खंगख्रे।